Akasbani Imphal, Ngangbam Nganthoi na pau pazari, ahanbada maruoiba pau. Sep Nambul River haiba thimda paumising na hitongduna ngasi media campaign pangthokre. Manipurda COVID-19 ki case leptana hengalakli, ngasi Imphal ki Jenimsda mioi 13 nauna positive oire. New York Moment Invitational Film Festival isingani kunda, Manipuri short film Nawa Saidamna Best Narrative Film gi mana phangle. Forest amasung Environment Mantri Prakash Javadekar na hairi, Sahar gi lamda semgatpa umangsing na nungsit chenghanbada sauraba thaudang lauri. Amasung leiba asida COVID-19 na nabadagi phagalakpagi sang sada 58.5 ama yaure. Sep Nambul River haiba thimda nongmagi oiba media campaign amang si Imphal gi thong nambonbidagi Forest amasung Environment Mantri Awangbo Niyumaina lamthakre. All Manipur Working Journalists Union Amjuna Environment and Climate Change Directorate ka khusamna duna sinba campaign aduda paumising na Imphal gi thong nambonbidagi Loktak Pat phawba hitongduna akoibagi phibam ngak senduna luna na thamnabagi paujel puduna satkhi. Lamthabagi thawramadudha Sri Awangbo Niyumaina hai इतिहास का सागो नरकलबा नंबुल तोरेल असे हौखिबा सही निफु यांखैरोम असिदा का हेना मोसिनखि अदुमोइनमक ममांग सहीदा मुख्यमंत्री एन बिरेना केंद्रगी नेशनल रिवर कंजर्वेशन प्लान की मखादा रिजुबिनेशन एंड कंजर्वेशन ऑफ नंबुल रिवर हाइबा प्रोजेक्ट अमा हौदोक्तुना थबक पाइखलकपदगी तोरेल असे ngасidi taru tahenba turel ama amuk hana oiba ngamle masi miyamna mateng pangbibadagi orakpa ngamkhibani turel asi hena lu hena Thamnaba Sarkar na paikhalakpa khongthangsingda miyamna makhata na mateng pangbinabasu mantri na apil tawkhi. Magna hai mahusagi phazaraba khudolsing amadi akoibagi phibam ngak senduna thamnanaba honabada media na paksana awareness pibada sauraba thaudang lauri. Sarkar gi luchingba Chief Minister na thawayawna Nambul Turensi sep tawdaba yade haibagi makhada Environment Climate Change gi Directorate po sinhale haraga project semduna National River Conservation Plan gi makhada project su sanction su pibire haraga paikhaputu su hauduna leriba asida department na sarkar na thawayawna kyamarum honarabusu prajamayam gi cooperation yaudredi sigi project sigi dream si ngasi sugumba ubu phangwai habisi thamninge Lamthabagi thawramaduda Information amasung Public Relations ki Commissioner M. Joy, Environment and Climate Change ki Director Dr. Y. Navachandra, Editors Guild Manipur ki President Khogendra Khomdram amasung Amjo ki President Vijay Kaksing Tabam saruk yakhi. Hi tongduna sakhiba paumising ki kangbu adu Bisnupur Jila ki manungsanba Loktak Pat ki Yanggoi Karongda Manipur Pollution Control Board ki Chairman L. Radha Kishore amasung Loktak Development Authority ki Chairman L. Susindro na taramna okhi. Khongsara du da saruk yakhiba akhoi paumi gi paudam Manipur gi sayang miseni hairiba Loktak Pat mosilan bada asobu thodang loriba Nambul Turel kanba masigi ising mahusagum sijinaba yahana bohona bahibasi haujiki mirol gi tangai phadaba thodang amani Central Pollution Control Board na piba report ki matungina Manipur gi manungda khwaidagi morba turel di Nambul Turel ni hairi Kangsup sing sangtigi horlaga Bisnupur Jila gi Yanggoi Karongda loisinba kilometer kutaruk dasmik mari nipan sangba turel asigi iselasi Imphal phawraga lakpada khwaidagi hena mosilali haina akang aisingna mot piri masi miyamna su hena khangnaraba wafam amani Masigi bathakta turel asigi paring asida punna drainage humudrani thoigi isum tasilanduna turel asi amukasu hena mosilan bagi asoba maram ama oiri Sarkar media amasung mari lenebo official khar khangna hona bana turel asi mosin bakan bangamloi turel asi kanduna mausa ge phibam da hanjalan gi hairabadi turel asi gi mapa da khundari ba miyo singna isa gi taiteni khangna hona rabata da oithokani Akasbani Imphal gi pawge damak Loktak Yanggoi Karong dagi maibam dijamani BJP Manipur State Unit ki President S.T.K. na hairi Handakta Pradhan Mantri Narendra Modi na leibak asida COVID-19 gi awaba mayoknariba miyam gi yenglaga Pradhan Mantri Garib Kalyan Anna Yojana gi makhada seng amasung hawai pibagi matam sahi asigi November phawba sangdokhiba adu sarkar asigi phaba khongthang amani Imphal da ngasi paumisinga unaba amada Sri T.K. na hai Yojana asigi makhada raija asigi miyoi lakh 12 rom kanaba phangani Malemgi oina COVID-19 gi awaba taraba singi damak paikhatpa khwaidagi chawba scheme asigi kanaba miyamda ningthina yohanabagi damak mari leinaba khudingmakna Puksel sengna hotnabagi tangai fadaba lei mangna hai yamna farba thawrang asibu kanagumba miyoi kharana maranai gi yengduna miyam gi sakthung matnaba honaraklabadi dandi piba yai
COVID-19 pandemic sina pipiri ba wa ba si kohon nana ba paikat pa scheme puno maki manunda prithvi ko na paide gi sauba scheme mani scheme masi Manipur da su imung lak manga da masi gi kana basi phangan gani aduga mi oina sarangna lak kun ma thoram da masi gi kana basi koi pi gani scheme masi gi fazaba merit to the yengaga madu bo thabak to thon na bu to ba kangku singting marka natra ga kargo fom karda karhena self interested ba kangku khana scheme masi bo be masal marga yani tawna ba lera magadi madu su punishable ne Manipur da COVID-19 positive oiba migi masing leptana hengalakli ngasi Imphal gi Jenims ta mioi samnga marfudara homdoi gi sample test tawbada ngahaki mamang phawbada phangba result ta mioi 13 nongna positive oiba thengnare rims ta ngasi mioi samri 18 gi sample test tawbada loinamak negative oire amaromda hospital asida COVID-19 na nabadagi layeng duna lerakpa mioi ama ngasi naba pharakpadagi discharge tawkhre Surachandpur jila gi ahanba COVID-19 care center Tuibongda laiba Nailit Extension Center da jila asigi Deputy Commissioner Pawan Yadav na ngasi hangdokre. Phamung yangkai laiba center asi Surachandpur gi Chief Medical Officer na yengsingani. COVID-19 thengnabagi lanjangda media gi thautang haiba hiramda webinar ama Kendra gi Information amasung Broadcasting Mantraloy gi makhada laiba Bureau of Outreach and Communication BOC Imphal Region na Press Information Bureau Imphal amasung Manipur University gi Department of Mass Communication ga khusam duna hayeng Imphal da pangthoklagani BOC Imphal Region gi head Ibomsa Sharma aribamna thokpa cherol amada hai webinar asi hayeng ayuki pung 13 taba matamda Imphal East ki wangkhai yonglan lerekta leiba BOC gi auditorium da pangthokani COVID-19 gi lockdown amaram oiduna raija sigi education sector da oiragliba phibam singi matangda Shiksha Mantri Thoksom Radhesyam ga Miyamga live oina phonda wari sanabagi thauram ama tha asigi marida Akashvani Imphal na sandoktuna tahangani live phone in program asida mahiroi sing mama mapa sing amadi miyamna numityongba pung 12 minute 10 satpa matamdagi numityongba matung pung ama minute manga phawbagi manungda phone tawruktuna makhoigi oiba mot sing phongdorakpa yagani telephone number di 038524500081 natraga 038524500098 ni Tharomasi Akashvani Imphal gi Kangla amasung Sangai channel animakta sandokani Tabiriba pawasi Akashvani Imphal dagini Handakta New York ta pangthokiba Moment Invitational Film Festival lisingani kunda Manipuri short film Nawaz Saidam The Bird Song na Best Narrative Film gi mana phanglakle Minute ahum sangba film asi filmmaker Lawrence Sandam na direction pibani Samsung S9 Plus mobile phone na number film asida manda amasung silhaibana saktam langli film asi malem thaki film festival kyada saruk yaduna madugi result ngairi Assam Rifles nangasi Ukhrul jila gi TM Kasomdagi drug lalonba mioi ama kani kg amaga konana fare akangnaba pawma phangbadagi Assam Rifles ki kangbu amana litan gi TM Kasom manakta leiba Yaulen village da sangsinduna thiba humbagi thabak sathabada motorbike ama phagatki tungda sek tawbada motorbike adu butharokiba mioi edudagi kani edu phagatkhibani pharaba mioi edu litan police station da chinakhre Mayang Imphal Kendra gi manung sanba phawak chawmaya lekai gi Thongrambi Salam Lambi Manipur Vidhan Sabha gi Upadhyaksa Kongkham Robindro na semjinkhre Youth Development Association phawak chawna kuina sembi da duna leraklaba lambi asi sembi naba matam kyadagi mari leinaba singda haija duna lakpani kuina sembi raktraba lambi asing asi Sri Robindro na semjinkhibani Kumbi Sagol Patagi Saiton Awang Taba lambi semjin binaba Kumbi Urban Development Committee amasung Kumbi Longmi Sinmi Apun Balok ki mihusing nangasi PWD Bisnupur gi EE da memorandum ama pisinkre Miyam gi awaba yengduna lambi asi athuba matamda sembinaba memorandum aduda taksilli Bisnupur gi District Agriculture Officer U Somarendro na hairi mamang thagi 13 tagi hauzik phawbada jila adugi longmi lising nipan sa mahumphuma da urea bag lising 13,900 phanghanba ngamkhre mahaki office tang asi pangthokpa pawge mifam amada Sri Somarendro na hai hauzik su jila asigi longmi singi damak harbek lising ahum subna marfu 38 stock te leiri longmi singda makhata na hargi awat pa lehendana ba bibha asina hona khigani haina Sri Somarendro na makhata na phongdokhi Kendra gi Forest amasung Environment Mantri Prakash Javadekar na hairi sahar gi lamda semgatpa umhang singna sahara dugi nungsi senghanbada sauraba thodang lauri CAG gi office tangasi urban forest thangabagi thoromda mantri na hai Delhi gi tongan ba office singi campus ta pambi makhal 58 gi
punna u chara lising tarani thoirom tharibasina sahara sigi ising nungsit sengna thamnaba honabada kanaba piragani mahakna hai Miyawaki gi method sizinaduna umang semgatpana sabagi sang degree 13 hantanbada amasung sada nifudagi hena isingi inil lehenbada sauna mateng pangani Assam gi jila kulumdoida miyoi lak 15 isawgi awaba mayoknare sarkar gi pauna hai ising isaw asida yamdrabada miyoi 13 sikre isaw asina maram oiduna infrastructure yauna lambi thong kaya amangta thokle miyoi lising 15 relief camp singda thangdokpagi thabak sathari Isaw asina National Park amasung Wildlife Sanctuary gi mafam kaya ising thumjin khre Mizoram Vidhan Sabha gi hanagi adaksa Raukam Lobha ngarang Aizol gi hospital amada leikhidre masagi sahi 84 sure imung manunggi pauna hai kidney da matam sangna nabadagi mahak layeng duna lerakpani ahal oiraba Congress lusingba se English machamapan merfuda rajniti da khongda bahorakhi Lising machamapan merfutarukta sahi taunakhiba ऐतिहासिक ओरबा मिजोराम पीस एकॉर्डता लेखिद्रबा लुसिंगबा सिना सौबो थौदांग लौखि महाक राज्य विधानसभा मिखलदा ताम अहुम लक्कादुना लालथल हावला सरकारदा रूरल डेवलपमेंट मंत्री न सिंगबा ओइरम्मी आकाशवाणी इम्फालदगी पाउता बिरी केंद्रना हाइरी लेबासिदा हौजिक फावबदा कोविड-19 ना नारबा मियोइ लाख अहुम लिसिंग यांखै मापन चनिपान हुमफु लायेंगबदगी नाबा फरकपा ngamle Haukiba pung kunmarida anaba miyoi lising 13 chanipan merfumathoi nongna naba farakre masi tharaga naba fagalakpagi sang sada yankhai mapan dasmik manga ama yaure kendra gi haksel amasung yai phayumbal mantraloin hai haukiba pung kunmarida miyoi lising 13 nongna covid-19 positive oiba thengnare masi tharaga apunba case masing lakh taruk lising mari satruk ni phumathoi sure nongma khaktada miyoi Samari kuntra mari leina asina nabadagi sekhibaga loinana hauzik phawbada lebasida covid-19 na sekhiba masing lising 13 chanipan kuntra mari sure hauzik lebasida covid-19 gi active case lakh ani lising 13 leiri marasida Indian Council of Medical Research ICMR na hairi haukiba pung kunmari da lebasi gi tongan ba laboratory singda puna sample lakh ani lising 15 test tauki Bharata COVID-19 sandoraklaba matung dangasina nongma khaktada khwaidagi yamna sample masing test tawba numit oire hojik phawbada lebasi gi oina puna sample lakh 43,537 test tawkhre Delhi da hawkiba pung kunmari da COVID-19 gi anoba case 2,992 thengnare masi tharaga Delhi gi apunba case masing 1,038 chanipan subna ani yaure hojik Delhi da COVID-19 gi active case 1,938 leiri Delhi gi health bulletin da phungdorakpagi matungina hojik phawbada miyoi lising 58 merfudarani thoi layeng duna naba farakre naba farakpagi sang asi sada 63.9 sinoni nongma khakta dang asi miyoi lising 1,493 naba farakhi ngasi nongna miyoi 63 leina asin nabadagi sekhibaga loinana apunba sekhiba migi masing lising 2,500 subna ahum yaure marasida Bihar gi RJD MLA Saha Nawaz Alam COVID-19 positive oire mahak tharaga raijadu da hojik phawbada legislator ahum leina asina nare hanana raijadu gi state minister Binod Kumar Singh amsung mahaki loina bi amadi BJP gi MLA Jibesh Kumar Misra COVID-19 positive oikhrabani Delhi gi Mukhyamantri Arvind Kejriwal na COVID-19 na naraba miyoi sing layengnabagi damak Plaza Bank ama hangdokre New Delhi da leba liver and biliary sciences ta plasma bank adu hangdokladuna Sri Kejriwal na hai Laina asina naraba miyoi singna plasma therapy darkar orekpa matamda thengnaramba khudongchadaba sing adu hanthahanbada nauna hangdokliba plasma bank asina sauna kanaba piragani aroibada maroiba pau amuhanna Save Nambul River haiba theme da paumi singna hi tongduna ngasi media campaign pangthokre Manipur da COVID-19 gi case lab tan hengelakli ngasi Imphal gi Jenims da miyoi 13 nauna positive oire New York Moment Invitational Film Festival isingani kunda Manipuri short film Nawa Saidamna Best Narrative Film gi mana phangle Forest amasung Environment Mantri Prakash Javadekar na hairi sahar gi lamda semgatpa umang singna nungsit senghanbada sauraba thaudang lauri amasung leibas da COVID-19 na nabadagi phagalapagi sangsa da 58.5 yaure paulo jare